Assam da Manipur gi tara amadi taraga mathoi suba IRBsinggi passing out period pangthokre. Training Loiraba IRBsingna Ima Leibak Ngakpa Miyamgi Lan-Thum amadi Punsi Ngakpada Thoudang Louragani CM. Pawasi Khulsingda maira pawse dagi lokhatchabane. Manipur ge yumthangnariba Assam gi dergaon da leiba Lachit Barfukan Police Academy da training sathagiba Manipur gi tara amadi taraga mathoi suba Indian Reserve Battalion IRB gi personnel sing ngasi passing out period pangthokre. Passing out period aduda Manipur gi Chief Minister N Biren, Assam gi Chief Minister Himanta Biswa Sarma, Manipur amadi Assam gi MLA sing amadi Manipur Police ki makok thongbo official kaya saruk yaduna pangthokhe. Thauram aduga mari lainana Manipur gi Chief Minister N Biren na phongdokhibada Assam laingak amadi Police Department na achoba Thoudang lobiduna ngasi Manipur gi tara amadi taraga mathoi suba IRB gi personnel sing asi mapungphana training loire. Masi state ani asigi mai pakpa amane training Loiraba IRB gi personnel sing Manipur gi miyam na taram na ong na bangai duna lehore. Ngasi di nakhoi mapungphana training loire. Ima Leibak Ngakpa Amadi Miyamgi Lan-Thum amadi Punsi Ngakpada Thoudang Louragani. Manipur gi waina security gi awat pakaya laivana Union Home Minister da kanna Thangnaba dagi Prime Minister, Home Minister amadi Defense Minister na Manipur gi dama khanviduna ayaba pirakhibaga loinana IRB gi battalion ani asi laukhibane. CM na makhata na hai Assam gi Chief Minister Himanta Biswa Sarma na IRB gi battalion asigi training pi na bahaijabada ayaba pirakhiba simak aikhoi na khakauk thokpam thokte. Ngasi training Loiraba personnel singna seliba dress amade sagliba wasak adu ngakna amade khangna chatkadabane. Ngasi training center asida punna laiminariba sigumna punna nungsinana amade matam laiba khibikta punna thabak tawminasi haikhe. Nakal amaromda ngasi passing out period Loiraba IRB personnel sing Assam dagi laikhagi lambida purakadoribara natraga nongthaki lambida purakadoribara haibade haujik phawbagi waina chapchana khangba ngamdre. Manipur laingaki maikei dagi laikhagi lambida hayeng dagi Imphal da puthoroknaba thaurang tawkhibane. Manipur laingaki thaurang adugi mayokta training Loiraba IRB personnel singi mama mapa IRBsingna laikhagi lambida puraktanaba akanba khongjang kaya changsinkhibane. Apunba personnel lising amaga satret henba adu Assam gi dergaon da leiba Lachit Barfukan Police Academy da training tawnabagi damakta de Indian Air Force ki akhanaba flight ta Imphal dagi Assam phawba pukhibane. Adubu haujik training Loiraba IRB gi personnel sing masa na Imphal thoroknaba yana su leiri haire. Kuki terrorisingna Shantikhongbal amadi Thangnaba Khulsingda Nongmei Kapsinduna Landarakhre. Pawasi Khultaipaibasingna maira pawse dagi lokhatchabane. Kuki terrorisingna yamna toina bom amadi Nongmei Kapsinduna Landarakhre moiriba Imphal East District ki Yainganpokpi Police Station gi manungsana leiriba Maitai Khul Shantikhongbal amadi Thangnaba Khulda ngarang numidang Kuki terrorisingna uyoksingdagi Nongmei round kaya kapsilaktuna Landarakhre haire. Pawsi asina khunjasingdagi phangba pawgi matunginna ahan boina ngarang numidang pung 5:45 rom taba matamda uyoksingdagi Kuki terrorisingna Nongmei round 10 rom kapsilakhe. Mafam aduda lairiba security force na khut handuna Nongmei kapkhi haire. Masigi matungda numidang pung 8 lom taba matamdasu uyoksingdagi Kuki terrorisingna Nongmei round khara amughanna Shantikhongbal amadi Thangnaba Khulsingda Nongmei kapsilakhe. Madudasu mafam aduda lairiba security force singna Nongmei round khara handuna kapkhe amugana makhata na Nongmei kaplakhidre haire. Khunja kayana pawsi asida phongdorokpagi matungina de uyoksing hairiba chinggi saruk asida Kuki terrorising gi achoba makol ama oiduna lairakpa kuire. Mafam asida makhoigi bunker kaya saduna terrorising masing yamna thomjinduna afaba khulai kaya paisinduna leire haibagi paw phangle. Maduna makhoina thangnana leiriba maitai khulsingda Nongmei amadi bom kapsinduna landaningba matamda landarakpa haibadu oire. Maram aduna Manipur laingakna uyoksing amadi akoiba tampaka Thangnaba chingi mafamsingda leiriba Kuki terrorising asi takthokpagi thabak sathabiyo. Haujik phawba Kuki terrorising gi kem saduna leire haiba khangna Manipur laingakna tumina leisalibasi karigino. Laingak ama oibagi Miyamgi Punsi amadi Lan-Thum law and order ngakpagi thabak adu chapchana pangthokpiduna khunjasing leitana lehenbiyu haire.